ngasi phongkiba masum thokiba thawdo wathok singdigi maru oibe I pauk sing khonga saraga Manipur top channel gi meke digi mayam da thamjagi ahanbada mima nadrabasu hingdabadi yadabana hingnaba honari hawar kang khatpa ngamdrabasu laidibi saraga yolambadu yaraktabadigi wana hingli haba paw ngasi phonggi bise phongda report tawri masagi phiba mima nadrabi satpa phaw ngamdrabi soibam birlana Laidibi saduna yolaga madudagi phanglakpa apipa senfamna matomta hingnaba honeraglabasu hauzik covid laiset asina maram oiraga laidibi asabasu sitpa ngamdre wabana pandolomle masagi sai kuntragani pansurabi soibam birlana laifam khunou mamang leikaidegini birlagi apokpa leikidraba soibam ibomsa amadi apokpi leikidrabi ningthaujam ningol soibam ongbi manigi masa manga pokpugi manungda iton tonbi masanapini Birlagi mathakta masya ahum mabung amalay mabungsu laigi khuya tankre Shanghai Express ka wari sanabada soibam birlan hai mahakna masagi sai ahum surakpada makong oi thangba solakpadagi operation tawbu loiraba matungna mahuksa gumna satpa ngamlakhide masagi sai teret surakpadagi mapung fan hawar kang khaduna question duna satpa aduma ngamlakhidre miyoibanina hingdabadi yadabanina lairik tambasu satpa ngamdrabanina masagi aningba apambagi matungina phamna thabak suba haibisi karino haina thirakpada khutna saba laidibi saduna imung manungi mating pangduna lakhi apokpadi mahakna yamna angang oiringaida laikhidabana apokpi amadi mabung amasu masi singna senaduna lakhibane mabungdi sei kyagi mamangda laikhidre amadi masi sing mathang mayum pankhibadigi mamaga leminarakhi Maakti mima nadrabi oibana mamana kupsen senaduna lakibani adubo khanghauduna mamasu taibang pan thadokibadagi mahak angawbigum tarakhi adubo hingdaba yadabanina laidibi sabaromda mai unsinbaga loinana masi singna mateng khara panglaktuna kaani gi yumda matomta wana lairakibani Makhasa tharakpoina topa paw manamo Taliban Afghanistan khudum salaga Pakistan harauri bisi kuibi yaroi David Petros Afghanistan Taliban militia na khudum chankibabu nungai pa phungdoktuna Pakistan lengan harauribe kayadu tungkoi biaroi matam kharadagi ni haina United States ki Central Intelligence Agency CIA gi hanigi Director General David Hayes Petros na phongdokre India Today conclave ki taragama pansuba edition da wangang kiba David Petros na hai Taliban Regime lakpadagi Afghan miyam hiram kudimakta ka hena awaba mayoknari Kabul da ngasi mak oiriba phibam asi thamoi kainingai ni Taliban Islam lainingbu extremist amagi miyengdagi ka henjinba mawongda wahanthok piduna sadaran miyam na puba thangma ngamloidaba niti kya satharakli Afghanistan hauzik amadi matung tarakpada oirakpa yariba sathiraba rajniti amasum law and order gi phibam asi Pakistan kaidawnungda control tawbusungamroi Afghanistan dagi sangsilakpa refugee masingna Pakistan gi leijariba misa miyamda ka hena khudong sadaba mayokna halakani Afghan million kaya marum Pakistan gi leimaida refugee oina sangsilakhigani masimak sai kungi mamangna Pakistan mayokna khrabani sel thungi phibam phatana leiriba Pakistan Afghanistan gi refugee million kaya marum sangsilakpa matamda oirakadoriba phibam adusu mipainingai oiri haina thauramduda David Petros na Fongdoki Hanusupali Makasa Tarapoina to Papa Mana Koidagi Nova Tagdokta Nam Kaida Chinese Singu Indian Army na Tinkre Papamus reportari Mamang Sayol India Masum Sainagi Lan missing Anigi Marakta line of actual control Muna Kibisi Chinese Lan missing na Arunachal Pradesh ki Tawang the Liba Nam Kai Lan Chilakpada India gi Lan missing na Tatkibadagini Hana defense ki sourcing of Fondorakli Taudu Mamang Sayul Tokiba Oirabasu Wapamas Ingasida Fondorakani Local commander Singni issue adu Loishinaraba Matunda Nakal Animaki Lan missing na Handonaki Mukna Duna Laki Badu Punkaradi Sataki Madugi Matunda Sainagi Lan missing na Handoki Basi Indian troops in the Mapa Maduda Chinese Singdigi Masing Hena Lakiba Maramnani Sourcing Matung in a Mapa Maduda Mukna Kibaduna India gi defense the Akaiba Mata Tonki de Hadi India masum Sainagi Marakta Liba Ngamkai formal oina Yathok Maramna Amadi Leba Anina Makoina Lepa LAC da Kianaba Lebana Muknabigi Taudo Kaya Leptana Tolagli Adumapo Sainagi Make Digi Hadiba Mapam Singaduda Masana Kanba Ngamkai Kianaba Leba Maramna Yanaba Kya
ngakna satpa leba anigi marakta leba protocol sing khangnarabadi santi amasum tangdu leitaba purakpa ngamgani sohadi masigi mathakta source sing na pankibadi nakala animakna makoi gi patrolling satpa matamda mayuk na biyai adumapu thamnakiba protocol sing ngakpana akaiba thulakhidi nakala maromda India Japan anigi marakta punna sathaba numit humni gi oiba maritime bilateral exercise ngasi lusinkhre hariba exercise adugi manga suba edition Indian Navy amasum Japan Maritime Self Defense Force na Arabian Sea da satakibani haina su paus na makatana su phungdorakli makasa tharakpo ina to papaw mana Orisia da angang marfu go humdo yawna covid ke anoba case sangaga marfu ga nithoi thengna ki haina su report tarakli Orisia gi oina haukiba pungkun ga mari sida angang marfu go humdo yawna miyoi sangaga marfu ga nithoi nawna covid positive oirama thengnabaga loinana Orisia da COVID-19 gi case lakh taraga lising kunga mapanga samapanga maudraga mari yauri haina health official amana phongdokre official duna phongdorakpagi matungina haukiba pung kunga mari sida sample umdra taruka satret ka taraga tere test tawbada anoba case sangaga marfuga ni thoe du thengna khibani amadi positive oibigi sangsada 0.75 oki adubo haukiba pung kunga mari sida sahi taraga ni pan phawbagi manungda leiba angang singe marakta positive obigi sang di sada 14.26 yoki haina maakna phongdokli maakna haiki anoba case sing adugi manungda sahumga humdraga tari na quarantine center singdagi ne amasum atopa saniga nifuga mangaduna contact tracing manungda positive oirama thengna khibani haina su paus na report tawri amaromdana Bengal gi BJP lusingba Trinamool da amuk yaukhre West Bengal BJP gi state secretary amasum Bidanagar Municipal Corporation ki hanagi Mayor Abia Sasi Data Trinamool Congress ta amuk hana yaukre Data Sahi anigi mamang Mamta Banerjee na lusingba party asi thadok laba matung BJP da yaukibani State Assembly da leiba Trinamool Congress ki Secretary General amasum Cabinet Minister Partha Chatterjee gi ka da ngarang pangthok pathoram amada Data State sigi ruling party asi da amuk hana yauki Thauramadu Trinamool gi atai lusingba singju saruk yaki Chatterjee na haiki mahakna haijarakpagi matung ina data makhoina party da lauksile mahak lauksinbada Mamta na ayaba pire amaromda bab tana da bakhra leibadagi mahak Trinamool thadokhibane amadi haujikti madu leitre haina data na claim tawki hain spaus na pali loshilako na to patin ma pau khra nam school da covid case thengnabadigi Tamil Nadu Health Department mikup na hum sing na leikre school sing da covid-19 case kya thengnabadigi Tamil Nadu Health Department na thaurang kya lakhatkre mahiroi Nepal amasum oza ama covid test positive oirambadigi Kunur gi private school ama thingjin khiba matungda khongthang asi lakpani Kunur asi Tamil Nadu gi high altitude station amani amasum mafam asida lemjaningai oiraba private school kya lei school adu thonglon khibadigi state health department na school khudima matam 9 sek amasum examination tawnabigi thaurang lokhalakhi Kunur gi school aduda campus ta leiba miyoi songaga maudraga ni thoima covid test tawki amasum mahiroi Nepal madi oza ama positive oiki district health officer sing mikup nahum sing na leibaga loinana district education department gi support yauraga makoi gi district sing da leiribi school sing inspection amasum check tawnaba district officer punamakta sirol thaduna khankhre state health department gi source sing na agency ta phongdorakpada covid-19 detection gi Thabakta government na ahoba mata lehenba pamde class punamaki oina November amadigi school sing hangnaba lepkraba matam sida risk masa masu fawbu lowbu pamde haina pausin makatana pale atopa pawamana miyoi mapan gi punsi lomkhiba Lakhimpur gi thaudok terror attack ni Jayanta Chaudhary miyoi mapan gi punsi lomkhiba Lakhimpur gi kheri gi thaudok terror attack amadigi taba nati haina Rashtriya Lokdal gi president Jayanta Chaudhary na irai numita phongdokre Union Minister of State for Home Ajay Mishra teni amasum maki masanupa Asis Mishra khudakta fanaba demand tawroduna makna haki miyoi ani sigi mayokta Unlawful Activities Prevention Act UAPA gi akanba section sing pangadabane media gi miyoi singa interact tawroduna Chaudhary na mafam thadakadabane haki Chaudhary na hai aihaki demand minister asiga loinana masanupa khutakta faba masum makoi gi mayokta UAPA gi akanba section sing panba asini thaudo adu terrorist attack gi
तादे है पाव रिपोर्ट तौरी हौजिक मैम पाव से मतंग लुसिंजरगे पाथोसगी सोगी लान की यासी मैम नापीगनी की मरुब पाव मैम लेपन अपडेट पीजरके है चैनल की मेकेदी थमजरे पाथोसगी सोगी लान यासू नापीगनी थैंक यू।